अहानबदा मरोइबा पाउ पिजरी इलेक्शन कमीशन ऑफ इंडिया ना स्टेट अमदी यूनियन टेरिटरी तरुक की SIR की मतंग सांगदोखरे बांग्लादेश की जनरल इलेक्शन फेब्रुआरी 12 पांगथोकलगनी हाइना लेबाग अदुगी इलेक्शन कमीशन लाउथोखरे इंडिगो ना खुदोंग चादब मायोगनखिबा पैसेंजर सिंगदा लुपा लिसिंग 10 की वाउचर पीरगनी जापान की साइंटिस्ट अनी मेडिसिन अमदी केमिस्ट्री दा नोबेल प्राइज पीदुना पुकनिंग थोगतखे US ना इंडिया की येकनबा लेबाग ओइरिबा पाकिस्तान दा F-16 फाइटर जेट सिंग योनबदा अयाबा पीखरे अमदी म्यांमार की जुंता लानमीना हॉस्पिटल अमदा एयर स्ट्राइक चथबदा पेशेंट यावना मियोय 53 हाटख्रे मरफू रोमना सोखनख्रे ममी टीवी ने संदोकचबा नेशनल अमदी इंटरनेशनल न्यूज मिदेंग ताबिरिबा बुमनमकपु अंजलि नाउरेमना खुरुमजरी हौजिक पाउ संदोकना पिजरी इलेक्शन कमीशन ऑफ इंडिया ना स्टेट अमसुंग यूनियन रिविजन तरुक्ता स्पेशल इंटेंसिव रिविजन की मतम सांगदोखरे मसी चीफ इलेक्टर ऑफिसर सिंगना हाइजरकपदगिनि हाइरी ECI की चेरोल अमदा इलेक्शन कमीशन तमिलनाडु गुजरात मध्य प्रदेश छत्तीसगढ़ अंडमान एंड निकोबार अमसुंग उत्तर प्रदेश SIR चथबगी मतम अदु सेमदोकले हाइना लाउथोकी हाइरिबा स्टेट अमसुंग यूनियन टेरिटरी तरुक असिगी इनुमरेशन मतम असि चटलिबा था सिगी तांग 10 दा लोइसिनगदबनी अमसुंग ड्राफ्ट इलेक्टोरल रोल फोंबगी मतमना डिसेंबर 13 नि वारेप असि इलेक्टर कयाना पीबा मतमगी मनुंगदा मखोयगी इनुमरेशन फॉर्म सिंग मेंशनबा नत्रगा पिखतपा ngamdabadagi matam sangdoknabagi taksilakpadagi lawkhibani hairi कमीशन की ग्राउंड मशीनरी असि ASD नत्रगा एब्सेंट ओइबा होंदोखिबा अमदी लैखिदबा नत्रगा डुप्लीकेट इलेक्टर सिंग नौना येंगशिनबगी मथौ तारकपा बूथ लेवल ऑफिसर सिंगना अहुमलक मतंग पीरिबा दु फावबा कांटेक्ट तौबा ngamlaktaba yaurokpadagi asigumba si lakpani hairi बांग्लादेश हिंसा की थौदोक कयाना मरम ओइदुना शेख हसीना लुचिंगबा अवामी लीग की सरकार लाउथोख्रबा मतुंगदा अहानबा ओइना लाक्लिबा फेब्रुआरी 12 जनरल इलेक्शन पांथोकलगनी वोट थादनबा असि अयुक की पुंग 8 मखाइदगी हौदुना नुंगथिल पुंग 3 मखाइ फावबा चथगनी हाइना चीफ इलेक्शन कमिश्नर AMM नसीर उद्दीना जाति की मफुमदा पाउजल पीबदा फोंदोकी हाइरी चीफ एडवाइजर मोहम्मद यूनुस लुचिंगबा नेशनल कंसेंसस कमीशन हौदोखिबा अवोनबा पुरकनबगी खोंथांग कयागी मतांगदसु मियामगी मोट लौनबगीदमक मिखलगी नुमित असिदा रिफरेंडम अमसुंग पांगथोकनी हाइरी CEC ना प्रेसिडेंट मोहम्मद साहाबुद्दीन उनरबा मतुंगदा लाउथोखिबा शेड्यूल अदुगी मतुंग इन्ना नॉमिनेशन चे पिसिनबगी अरोइबा मतम असि डिसेंबर टांग 19 ओइगनी स्क्रूटिनी ना डिसेंबर 19 दगी जनवरी 3 फावबनी अमसुंग विड्रॉ तौबगी अरोइबा तांगना जनवरी 10 ओइगनी हाइरी कैंडिडेट संग अरोइबा लिस्ट अदु जनवरी 19 दा फोंगनी मिखल की कैंपेन तौबना जनवरी 19 दगी हौरगा फेब्रुआरी 10 की अयुक पुंग 8 मखाइ फावबा चथगनी हाइना नसीरना फोंदोकी हाइरी हसीना की पार्टी अवामी लीग असि थिंगजिनखिबा मरमना हंदकी मिखल असिदा बांग्लादेश नेशनलिस्ट पार्टी ना मांगजिल थारकनी हाइना थाजनरी अमदी इंग सोक लिस्टिंग अमगा चमापन हुमफुतरा माथोइदा बांग्लादेश पाकिस्तान की निंखा तंब फंखिबादु कन्न यादबा जमात पार्टी सु हंदकी मिखल असिदा अकनबा लंबा पानरकनी हाइना थाजनरी हाइरी
Arunachal Pradesh laiba lok amada truck ama tashinbadagi truck aduda tonglakpa Assamgi Tinsukia district agi miyoi 19 laikhidre amadi atopa ahumna thiba khangdra haina official singna phongdokre laibak thiba thogdo adu chatliba tha sigi tang 9 gi numidangda Anjo district ki Hayu Liang Chaglagamda truck aduna Tinsukia district agi labor kungani thoi puraga thaurakpada thokibani haina thaudok aduda hinghauba miyoi amakhakna haibadagi khangle haina defense ki PRO Lieutenant Colonel Mahendra Rawat na haiki thaudok thokfam adu chawrakna Chaglagamdagi kilometer 12 rom chatlaga leiba chathok chasin nungaitaba mafam amada thokibani amadi kana hinghoribage haibadu khangnaba hotnari haina su Rawat na haiki hadi hauzik fawda hakchang 19 gi mafam khangle hinghauba amakhak adu Chipra General Reserve Engineer Force camp ta yorakpadagi truck aduna Tinsukia dagi worker kungani thoi puraki haibasi khangba ngamkibani hari Laibak asigi tongan ba airport singda Indigo gi flight cancel tawkhibana maram oiraga khudong chadaba kaya mayoknaduna laikhiba passenger singda airline asina lupa lising 10 gi voucher piragani haina lauthokre airline asina phongdokhibada khongthang asina flight cancel tawba amadi mi chinbana maram oiraga airport singda pung kaya khudong chadaba mayoknaduna amasung yumda hanba yadana chatfam khangdana laikhiba customer sing aduda compensation oina mateng pinaba hotnari Indigo gi voucher sing asi piba matam adudagi paraga chahi ama Indigo gi flight singda sizinaba yagani hairi Indigo na makha taraduna hauzik fawbada cancel tawkiba flight singi refund ayamba pithokpa loikre amadi lemhoriba singsu athuba matamda pithoknaba hotnaragani hairi travel platform singi khuthangda flight ticket kakhiba passenger singi oinasu refund gi thabak thoram sing paikhatpa haure adubu Makoi gi system da hariba passenger sing asigi mapung faba warol leitabana maram oiraga khudong chadaba mayok narabadi passenger sing na customer experience @goindigo.in Gerald ibira u haina su hairi amadi Indigo da miyamna semdok nabagi khudong chabadu pibibagi damak thagat wahaisu phongdorakli hairi Electoral reforms ki matangda parliament debate tawriba sigi makha chatharakpa oina ngarang Congress leader Rahul Gandhi na opposition evidence kaya ga loinana vote huranbagi matangda center lengakta kanba pressure pibada Home Minister Amit Shah di pakhatpadagi house ta aranba wahi kya haikibadu miyamna ukre haina phongdokre Rahul Gandhi na hainga si fawda mahakna hangkiba wahangi paukhum amashung PU haikiba proof amata center lengaki maikadigi pirakiba laitri Both huranbagi matangda mahakna paugi mifam pangthoklaba matung Home Minister Amit Shah da debate tawnashi haiduna challenge tawbadasu Amit Shah na paukhum pirakhiba leite adubu SIR gi exercise amasung both huranbagi thabak thawong sing asidi miyamna hena khangnaraba ngaktani haiki Congress leader Rahul Gandhi gi wafam sing asi chatliba thasigi tang 10 da parliament da Home Minister Amit Shah ga mahaka SIR gi matangda debate tawnarambadagi fazadaba wahi wata fawba sizinaduna launakhraba matungda makha chatharakba oina phongdokhibane Medicine amadi chemistry da singthaningai oiba thabak thoram sing pangthoknabagi damak Japan ge scientist Simon Sakaguchi amadi Susumu Kitagawa bu Stockholm da Nobel Prize piduna pukning thogatkhre Medicine amadi chemistry gi lamda hendok thoidokpa thabak thoram sing pangthokiba Japan ge scientist anidu Sweden gi King Carl 16 na gold medal sing piduna ikai khumnaba utkibani amasung diploma sing pukning thogatkibani hairi
Panba yabadi masagi chahi humfutaras mari shuraba Sakaguchi Osaka University da professor ama oiri amasung Kitagawasu Kyoto University da miyam na khangnaraba professor ama oiri bani Japanese news agency amana thamlakpa warol amada chahi tara asida ahanba oina Japan gi scientist anida chahi amada tongan ba field anida Nobel Prize wanglakibani haidi Medicine na Nobel Prize wanglakraba Sakaguchi na regulatory T cell sing puthokuna miyoibagi mapangal kalaba cell sing bu atopa T cell sing na attack torokpadagi ngakthoknaba cell sing puthokibagi damak sakhangbo oina lemjaningai oiraba mana ase pikibani hari chemistry da Nobel Prize wanglaba Kitagawa na mental organic framework sing semgotuna methane amadi nitrogen anachingba gas sing tungshinduna thamnabagi damak puthokiba adugi damak mana ase pikibani hari Election pangthoknabagi damak sem sariba Myanmar da junta lanmina hospital amada air strike chathabada patient yauna yamjabada miyoi kunthra mari hatkre aduga miyoi marfu romna aso open nahankre hari pawasigi matung ina leibak adugi nongchup thangba sarukta leiba hospital amada khutlai paiba lalhobo kaya leire haibagi paw fangbadagi military na air strike adu chathakibani hari junta lanmi gi singthaningai oiba attack aduda sikiba miyoi sengi manungda hospital aduda layengduna leiba patient kaya amasu yauribani hari panba yabadi Myanmar da haukiba kumja lising ani kungamathoi dagi democracy gi lenga tukibaga loinana leibak asida military na sashan tawduna lakpadagi khutlai paiba militia amadi military junta gi marakta khutthoknaduna ngasi fawba laklei lan asida micham yauna miyoi kya gi punsi lomkhrabani haukiba January thadagi November tha phawbada khutlai paiba democracy sagatpa lalhauba sengi mathakta junta lanmina air strike lising ani ga shupna chama hena chathakre hadi marak asida Myanmar da lakliba December 19 dagi horaga phase 9 na general election pangthoknaba sem saduna leiribani hadi Russia amadi China na puna Japan gi airspace maya nakna nuclear bomb thadaba ngamba makhalgi Tu-95 amadi H-6 bomber plane sing paishilaktuna Japan da aki akhang pikre haidi thogdok asiga mari leinana Japan gi defense ministry gi maikaidagi fongdokhibada China amadi Russia gi thawong asi Japan da aki akhang pirakpa oina lawi thawong adu Japan gi national security da chawna singnarakpa amadi haina shu lawdaba ngamde hairi Nakal amaroda South Korea gi airspace maya nakna Russia gi plane taret amadi China gi plane ani paishilaki bagi thawong adu akan mamong da condemn tawba fongdokrai US gi maikai dagi su Russia amadi China gi thawong adu yaning da ba fongdorakli panba yabadi Japan gi anoba prime minister na parliament da wangang bada karigumba China na Taiwan da landarak labadi Japan na ngakthok pigani haina fongdok lubadagi China amadi Japan gi marakta tension wangkhalaki bani hairi India gi Prime Minister Narendra Modi na ngarang athengbada Italy gi Deputy Prime Minister oiriba Antonio Tajani na New Delhi da unaduna development ki matangda wari sanakre haidi Antonio Tajani na Modi ga unaduna leibak ani na paikhaliba thabak thoram singi matangda kupna wari sanaki maru oina kumja lising ani kunmanga dagi lising ani kunmapan fawgi oina leibak ani na joint action plan ama paikhatuna punna thabak tawminana bagi matangda wari sanaki haidi Luchingba anina hiram kayala kupna wari sanaki madugi manungda threat amadi investment research and innovation defense space connectivity counter terrorism education amadi atai chawkhat thorangi matang sing yauri Prime Minister Modi na thangalakpa social media post amada leibak ani gi marakta paikhat minari ba strategic plan sing asi thagat ningai ni haina fongdoki India amadi Italy gi marakta marup mapangi oiba thajanaba asi hena mapangal kan khalakri
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯃꯍꯥꯛꯀ ꯐꯝ ꯃꯥꯟꯅꯕ ꯏꯇꯂꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯣꯔꯖꯤꯌꯥ ꯃꯦꯂꯣꯅꯤꯒꯁꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯎꯅꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ यूनाइटेड स्टेट्स अमदी पाकिस्तान की मरक्ता लान की खुदसु खुलाई लैब योनबगी याना चेरोलसिंग खुदेक पिनखिबगा लोइनना $1 मिलियन 686 रोम की US दा साबा F-16 फाइटर जेट सिंग पाकिस्तान दा योनबदा अयाबा पीख्रे हाइना एजेंसी की पाउना हाइरी। रिपोर्ट असगी मतुंग इन्ना US की डिफेंस सिक्योरिटी कोऑपरेशन एजेंसी ना US कांग्रेस दा फाइटर जेट सिंग योनबगी चेरोल अमा पिशिन किबादु US दा फोंगबा पाउचे अमा ओइरिबा डाउनना रिपोर्ट तौरखिबनि हाइरी। फाइटर जेट F-16 लैबगी यानबा सिना US की फॉरेन पॉलिसी दा तेंगबांग पीबदा नतना US अमदी पाकिस्तान की मरक्ता टेररिज्म थेंगनबदसु पुन्ना चटमिनबगी पांदमनि हाइना रिपोर्ट असिना मखाताना हाइखि। अरोइबदा मरोइबा पाव अमा हना पिजरी। इलेक्शन कमीशन ऑफ इंडिया ना स्टेट अमदी यूनियन टेरिटरी तरु की SIR की मतंग सांगदोखरे। बांग्लादेश की जनरल इलेक्शन फेब्रुआरी 12 दा पांगथोकलगनी हाइना लैबाग अदुगी इलेक्शन कमीशन ना लाउथोखरे। इंडिगोना खुदोंचादब मायोंगनखिबा पैसेंजरसिंगदा लुपा 10,000 की वाउचर पीरगनी। जापान की साइंटिस्ट अनी मेडिसिन अमदी केमिस्ट्री दा नोबेल प्राइज पीदुना पुकनिंग थौगतख्रे। US ना इंडिया की येकनब लेबाग ओरिबा पाकिस्तान दा F-16 फाइटर जेट सिंग योनबदा अयाबा पीख्रे। अमदी म्यांमार की जुंता लानमीना हॉस्पिटल अमदा एयर स्ट्राइक चथबदा पेशेंट यावना मियोय 53 हाथख्रे मरफू रोमना सोकनख्रे। हौजिकी ओइनदी ममी टीवी ने संदोक्चबा नेशनल अमदी इंटरनेशनल न्यूज लोइसिंजरे मखा ताबा पाउगिदमक मिदेंग तादो लेबियो।